Militant sing Assam Rifles personnel taraga humdoi fazin Haibagi pau aranbani. Manipurda tangdu laita daba fibam. Mayok na ringay da Assam Rifles ki personnel taraga humdoi militant sing na fazin haiba pau ama social media da sanduragli. Manipur Post hai na mingthon ba social media gi platform X ki account ama da ngase ayupung tara mathoirom tabada Indian Army gi manung chanba Assam Rifles ki personnel taraga humdoi militant sing na litan da gi fazin hai na thagalaki. Personnel sing adu lenga ki damak thabak tawbani hai na marau si bagal loina na micham sing gi yumai thaba amadi khongjang changsin bada nongmai kap pasing ni hai na su phongdoragli makha taba pau share tawrakhi gani hai na su phongdorakhi bani. India Today gi fact check na viral oirakhiba post atu thigalluba matamda artificial intelligence AI sizinaduna semba oiramki loina na Assam Rifles ki personnel sing militant sing na phakre haibagi report amata leiti hari. Militant sing na Assam Rifles ki personnel khara fazin haiba pau adu thina bohona bada marik chumbali khul amata phangmangam khide karigumba aduguma thawdo adu thoklam labadi national amasung local media da paksana phonglakadabani haina su phongdorakli. Manipur police na X da phongdorakhibada Assam Rifles ki personnel phakibagi thawdo amata leite sandorakli ba pau adu Indian Army ki pukning hanthan ba yaba aranba pau ni hari. X da thagalakhiba picture adu atopa news report amata da yaurak pathengnade. Economic Times na Kumsing 2023 ki December 24 da phone kiba pau da haifet manaba photo yawa thengna ki hari. Imphal West da khulai fare ukrul da bunker thugai kre security force na Imphal West district gi nongmai kya fagat kre ukrul da bunker mari thugai kre thawdo asi tha asi ki taraga tare da Imphal West ki pasoi police station gi makha da leiba ngairangbam Tanau Khul road gi longa koireng lambi da security force na operation chathabada Khulai mayam asi fagat kibani operation adu da fagalaba khulai sing adu di magazine ga loina ba country made pistol ama nongmai maru chama ga marfuga mathoi magazine ahum trip 35 hand grenade ani detonator ama ba feng wireless handset amani official singna haiba matung ina arm group na sensitive oiba village area singda nongmai kapa amasung communication equipment sing thingna ba thamduna lakpadagi operation asi chathakibani hari. Nakalamuram da tha sigi taragani thoi da ukrul district Militant police station gi manung chana laiba Mongko Chepu da security force sing na bunker mari thugai kre maduda kapthokraba nongmai tokning kunga mari su phangbangam khi hari. Bunker sing adu arm group sing na nongmai kapnabagi mafam oina sijinnabani haina authority na thajari. Illegal oiba defensive structure sing thugai ba sina tungda siguma thogdok sing thoktanaba pambai ama oiragani hari. Police ki pauna hai Manipur da santi purangnabagi damak Chingnaba district sing da combing operation amasung area domination makha na chathakigani fagatpa potlam sing asi makha na thigatpagi thabak chathari hari. Free movement lehanaba amasung kotu gi mathakta action lokhanaba high court wakat khrei National Highway sing da free movement lehanaba constitution gi oiba thabak sing paikhataba amadi miyam da kihan khanganbagi thabak tawriba Kotu amasung Kuki organization singi mathakta law enforcement agency sing na mathau taba thabak sing paikhatriba sigi matangda su moto cognizance lokhanaba transgender activist Malim Thongam ngasi High Court of Manipur gi register general gi kuthangda chief justice da petition nama pisin khrei. Chief Justice da pisin kiba petition adu da haribana mahakna cycle for peace haiba theme gi makha da mamang chahi gi October December fawgi manungda leiba sigi tongan ba state kaya fawduna cycle thauduna lakhiba adu da mahaki state ama oiriba Manipur gi public highway sida safe passage ki guarantee piba ngamdabadagi BSF convoy amana mahakpu ngak selaga kangpokpi fawraga lakhibani thawdo aduga mari lainana kotu gi luchingba singi mathakta FIR launch tawkhrabasu hojik fawa state government gi maikai digi January ba Meeoi sing adu faba punbagi thaba amata paikhatpa leitri. National Highway asi Union of India gi property ama oirabasu lambi asi da free movement tawba ngamdri maram aduna hairiba sing asigi matangda High Court na su moto cognizance lokhat piu haibagi warol sing yauri. Litan area da santi hanjilaklabasu lanjina kiba sing amata halakpa ngamdri tha asigi taretagi hauna ukrul district Militant police station gi manung chanba Sire Kuki amasung tangkhul furufani gi marakta umkhannarakpadagi khatna chainaba yauna yum humputara gi mathakta mai thakiba thawdoka mari lainana ahenba security force sing deploy tawkhibadagi mafam aduda hingsa gi thawdok sing thokhidaba numit marinis rom sure adubu thawdo aduna maram oiraga Sire Khong amasung masigi manaknakpa khul singdagi lanjena khiba Kuki tangkhul furuf ki Meeoi sing hojik fawa khulda hanjilakpa ngamdri pausina makha tana haribana khunja sing lanjena khibana maram oiraga khul sing adu pung takli security force natana civilian amata leite maruina mafam aduda deploy tawriba central force sing miyamna thajaba leitri. Litan Sire Khong amasung masiga naknaba jaga sing security na mapung fana control tawrabasu makha tana pamdaba tawdok sing thoktanaba area domination amasung operation gi thabakti leptana chathari. Security force na chatharakhiba area domination gi manung chana hokhiba February taragani thoida Litan police station gi manung chanba Mongko checkpu da khulai paiba kangbu sing na saramba bunker mari amasu thugai duna manghankrei. Hariba bunker asi khulai paiba group sing aduna makhoiga khuthongna bada position lobada hena nungai na bani combined force ki maikai dagi
ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯑꯦꯛꯁꯔꯁꯥꯏꯖ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ MLA ꯑꯃꯁꯨꯡ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯁꯦꯟꯁꯁ ꯇꯧꯒꯅꯤ ꯅꯠꯇ꯭ꯔꯒ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ꯫ JFD ꯆꯠꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ MLA ꯑꯃꯁꯨꯡ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯁꯦꯟꯁꯁ ꯇꯧꯒꯅꯤ ꯅꯠꯇ꯭ꯔꯒ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯒꯅꯤ ꯍꯥꯏꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁꯇꯤꯁ ꯑꯦꯟ ꯐꯦꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟ JFDꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯂꯛꯂꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯁꯦꯟꯁꯁ ꯇꯧꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯁꯤ ꯄꯥꯔꯝ ꯆꯨꯝꯅ ꯄꯥꯡꯊꯣꯛꯅꯕꯒꯤ ꯃꯇꯥꯡꯗ JFDꯅ ꯃꯐꯝ ꯀꯌꯥꯗ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯂꯤꯕ ꯃꯤꯐꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯅꯣꯡꯄꯣꯛ ꯍꯩꯔꯣꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃꯁꯨꯡ ꯋꯥꯡꯈꯩ ꯀꯩꯊꯦꯜ ꯑꯁꯥꯡꯕꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯗ JFDꯒꯤ ꯀꯟꯚꯦꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯀ꯭ꯂꯕꯁꯤꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝ ꯑꯗꯨꯗ JFDꯒꯤ ꯀꯟꯚꯦꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯉꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯁꯨ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤꯗꯒꯤ ꯀꯟꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯤꯇꯣꯞꯁꯤꯡ ꯍꯥꯟꯅ ꯃꯁꯛ ꯈꯪꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯃꯄꯥꯟꯗꯒꯤ ꯅꯥꯔꯣꯜꯗ ꯆꯪꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡ ꯃꯤꯀꯣꯛ ꯊꯤꯕꯗ ꯌꯥꯎꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯛꯄꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯃꯁꯤ ꯑꯣꯏꯔꯛꯇꯅꯕ NRC ꯍꯥꯟꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯤꯀꯣꯛ ꯊꯤꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯁꯦꯟꯁꯁ ꯇꯧꯕꯒꯤ ꯃꯇꯝ ꯑꯁꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯌꯩꯊꯣꯛ ꯌꯩꯁꯤꯟ ꯌꯥꯏ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯅꯥꯒꯥꯂꯦꯟ, ꯖꯝꯃꯨ ꯀꯥꯁꯃꯤꯔ, ꯑꯁꯥꯝ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯅꯆꯤꯡꯕꯗ ꯃꯃꯥꯡꯗ ꯁꯦꯟꯁꯁ ꯌꯩꯊꯣꯛꯇꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯈꯤ꯫ ꯂꯥꯟꯊꯦꯡꯅꯔꯕ ꯅꯦꯆꯔꯦꯜ ꯀꯦꯂꯥꯃꯤꯇꯤ ꯊꯣꯛꯂꯕ ꯗꯤꯖꯥꯁꯇꯔ ꯄꯦꯟꯗꯦꯃꯤꯛ ꯊꯣꯛꯂꯕꯗꯤ ꯁꯦꯟꯁꯁ ꯌꯩꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩ ꯃꯤꯇꯣꯞ ꯍꯥꯟꯅ ꯈꯟꯗꯣꯛꯄ ꯑꯁꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯁꯦꯟꯇꯔꯗ ꯊꯥꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯅ ꯑꯥꯌꯨꯁ ꯑꯃꯁꯨꯡ ꯍꯔꯕꯦꯜꯒꯤ ꯍꯤꯗꯥꯛ ꯁꯨꯡꯂꯝꯕ ꯊꯦꯡꯅꯔꯕꯗꯤ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ꯫ ꯗꯥꯏꯔꯦꯛꯇꯔ, ꯑꯥꯌꯨꯁ ꯂꯝꯗꯝ ꯑꯁꯤꯗ ꯑꯥꯌꯨꯁ ꯑꯃꯁꯨꯡ ꯍꯔꯕꯦꯜꯒꯤ ꯍꯤꯗꯥꯛ ꯁꯨꯡꯕꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯂꯥꯏꯁꯦꯟꯁ ꯄꯤꯕ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯥꯌꯨꯁ ꯑꯃꯁꯨꯡ ꯍꯔꯕꯦꯜꯒꯤ ꯍꯤꯗꯥꯛ ꯁꯨꯡꯂꯝꯕ ꯊꯦꯡꯅꯔꯕꯗꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯥꯌꯨꯁ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯂꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯥꯌꯨꯁ ꯃꯅꯤꯄꯨꯔꯒꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯑꯣꯐꯤꯁ ꯆꯦꯝꯕꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ ꯀꯣꯏꯖꯝ ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯍꯥꯏꯈꯤꯕꯗ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯗ꯭ꯔꯒ ꯑꯦꯟꯗ ꯃꯦꯖꯤꯛ ꯔꯦꯃꯤꯗꯤꯁ, ꯑꯣꯕꯖꯦꯛꯁꯅꯦꯕꯜ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠ ꯑꯦꯛ 1954 ꯑꯃꯗꯤ ꯔꯨꯜ 1955 ꯑꯃꯁꯨꯡ ꯗ꯭ꯔꯒ ꯔꯦꯒꯨꯂꯦꯇꯣꯔꯤ ꯃꯦꯀꯥꯅꯤꯖꯝ ꯐꯣꯔ ꯑꯥꯌꯨꯁ ꯗ꯭ꯔꯒ, ꯗꯤ ꯗ꯭ꯔꯒꯁ ꯑꯦꯟꯗ ꯀꯣꯁꯃꯦꯇꯤꯛ ꯑꯦꯛ 1940 ꯑꯦꯟꯗ ꯗꯤ ꯔꯨꯜꯁ ꯗꯤꯌꯔ ꯑꯟꯗꯔ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯄꯤꯕ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯅ ꯑꯥꯌꯨꯁꯀꯤ ꯍꯤꯗꯥꯛ ꯁꯨꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯦ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯅ ꯑꯥꯌꯨꯁ ꯑꯃꯁꯨꯡ ꯍꯔꯕꯦꯜꯒꯤ ꯍꯤꯗꯥꯛ ꯁꯨꯡꯕꯤꯒꯅꯨ, ꯀꯔꯤꯒꯨꯝꯕ ꯁꯨꯡꯕ ꯇꯥꯔꯕꯗꯤ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯥꯌꯨꯁꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯗ꯭ꯔꯒ ꯀꯟꯇ꯭ꯔꯣꯂꯔ ꯗꯥꯛꯇꯔ ꯑꯦꯟ ꯍꯦꯃꯟꯇꯅ ꯍꯥꯏꯈꯤꯕꯗ ꯑꯥꯌꯨꯁ, ꯍꯔꯕꯦꯜ, ꯀꯣꯁꯃꯦꯇꯤꯛ ꯑꯃꯗꯤ ꯃꯤꯠꯀꯤ ꯑꯥꯏ ꯗ꯭ꯔꯣꯞ ꯍꯤꯗꯥꯛꯁꯤꯡ ꯑꯣꯊꯣꯔꯤꯇꯤꯅ ꯄꯤꯕ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯀꯅꯥꯒꯨꯝꯕ ꯂꯅꯥꯏ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯀꯝꯄꯦꯅꯤ ꯑꯃꯅ ꯄꯥꯎ-ꯆꯦ, ꯂꯣꯀꯦꯜ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯤꯗꯥꯛ ꯑꯗꯨ ꯐꯩ ꯍꯥꯏꯗꯨꯅ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨ ꯃꯤꯁꯂꯤꯗꯤꯡ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯃꯁꯤ ꯗ꯭ꯔꯒꯁ ꯑꯦꯟꯗ ꯃꯦꯖꯤꯛ ꯔꯦꯃꯤꯗꯤꯁ, ꯑꯣꯕꯖꯦꯛꯁꯅꯦꯕꯜ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠ ꯑꯦꯛ 1945 ꯑꯃꯗꯤ ꯔꯨꯜꯁ 1955ꯇ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠ ꯇꯧꯔꯝꯂꯕꯗꯤ ꯃꯗꯨ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯕꯗꯤ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯥꯌꯨꯁꯀꯤ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯋꯥꯀꯠ ꯑꯃꯠꯇ ꯂꯥꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯝꯅ ꯋꯥꯀꯠꯂꯛꯂꯕꯗꯤ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ꯫ ꯑꯆꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯆꯠꯊꯔꯝꯂꯕꯗꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯊꯥ 6 ꯖꯦꯜꯗ ꯂꯩꯕ ꯌꯥꯎꯕ, ꯂꯨꯄꯥ 10,000 ꯐꯥꯏꯟ ꯊꯤꯕꯒꯤ ꯄ꯭ꯔꯣꯚꯤꯖꯟ ꯂꯩ꯫ ꯑꯥꯌꯨꯁ ꯑꯃꯁꯨꯡ ꯍꯔꯕꯦꯜꯒꯤ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯗꯨꯒꯤ ꯁ꯭ꯇꯦꯠ ꯑꯥꯌꯨꯁ ꯗ꯭ꯔꯒ ꯂꯥꯏꯁꯦꯟꯁꯤꯡ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁꯨꯡꯕ ꯌꯥꯗꯦ꯫ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯒꯤ ꯂꯥꯏꯁꯦꯟꯁ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯗꯅ ꯍꯤꯗꯥꯛ ꯁꯨꯡꯕ ꯍꯥꯏꯕꯁꯤ ꯂꯣꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯅ ꯍꯤꯗꯥꯛ ꯁꯨꯡꯂꯕꯗꯤ ꯆꯍꯤ 1 ꯖꯦꯜꯗ ꯊꯝꯕ ꯌꯥꯎꯅ ꯂꯨꯄꯥ 10,000 ꯐꯥꯏꯟ ꯇꯧꯕ ꯌꯥꯏ ꯍꯥꯏꯈꯤ꯫ NEꯗ ꯂꯩꯔꯤꯕ ꯐꯣꯔꯦꯅꯔ ꯏꯁꯨ ꯑꯁꯤ ILP ꯆꯠꯅꯍꯟꯕ, NRC ꯇꯧꯕ ꯑꯃꯁꯨꯡ ꯑꯦꯒ꯭ꯔꯤꯃꯦꯟꯠꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯈꯛꯇꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ꯫ ꯅꯣꯡꯌꯥꯏ ꯐꯣꯔꯦꯅꯔ ꯏꯁꯨ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯏꯁꯨꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤ ILP ꯆꯠꯅꯍꯟꯕ, NRC ꯇꯧꯕ, ꯑꯦꯒ꯭ꯔꯤꯃꯦꯟꯠꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯑꯃꯁꯨꯡ ꯂꯝꯗꯝꯁꯤꯕꯨ ꯑꯣꯇꯣꯅꯣꯃꯤ ꯄꯤꯕꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯝꯃꯤꯁꯟꯒꯤ ꯐꯣꯔꯃꯔ ꯃꯦꯝꯕꯔ ꯑꯣꯏꯕꯒꯤ ꯃꯊꯛꯇ NESOꯒꯤ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕ NG ꯅꯣꯡꯌꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯒ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ
Indira Gandhi matamgi mireibak tanba ihau mireibak macha yawa electoral na vote toba yaroi haiduna Assam Assembly election 1983 boycott tobagi khongjangda Asok apan nangkraba soinai kraba amasung leikidraba khongjang singi mafamda kok nonduna ikai khumnaba uli Haukiba chahi 1983 gi February taragani na pangthokiba Assam gi Assembly mikhal numita Naugong district ta Yelhomi Asami amasung mireibak macha anigi marakta mungnarakpadagi Meeoi lising tara romgi punsi mangki Asok apan yauna soinaiba kaya yauki Naugong district ki Nelly gi thaudo asi malim gi ani subalan jaw 1939 to 1945 manungda thokpa thaudo ama oiki thaudo asi thijinaba government na Tiwari commission amasu semki Bengal petition 1947 Bangladesh Liberation War 1971 Lairaba Nepal Civil War Burma 1947-2026 namaram oiduna awang nungpok Bharat thingba ngamdana mireibak macha masing khangdana hengalagli aikoina awang nungpok lamdamgi mahairoi singya punba lob Northeast Region Student Union NESU asi 1979 da Silong da semduna 1979 to 1985 fawa Northeast tagi mireibak macha tanthokadabani haina ihau changsinki ihau aduna maram oraga warusin prognaba MSU amasung Manipur government anigi marakta 1980 da agreement inaki All Assam Student Union amasung India government anigi marakta su 1985 ta Assam Accord sign taunaki 1971 da thokiba Bangladesh Liberation War na awang nungpokta refugee corps ama rom changsilaki amasung awang nungpokki demographer singi report matung ina Northeast amasung India gi state singda refugee corps ani rom saidang famlauki aikoina NESU gi mahut sinba oina 1990 da NESU asi Assam gi Dibrugarh da semki Nagong district ki nali thaudok numitsi lauduna nali di haina awang nungpokki mireibak macha Tanba ihauda leikidraba singi mafamda ikai khumnaba utuna amasung haikat leikat tauduna chahigi Palan NESU na sinduna pangthoksi loina na mafam singda ningsing khubam amasu thamsi palan asi pangthoknaba NESU da haikibasu leire Assam gi apunba misingi chada 45 Tripura gi na chada 65 aduga Manipur gi na chada 30 mitof oire haina panari Supreme Court ki wal amana Assam da NRC tawbada ahanbada Meeoi crore 1.9 ani subada Meeoi lakh nifu akonba ahum subada Meeoi million 1.9 mireibak machani haina puthokraba matungda Supreme Court High Court Tribunal da wakan naraktuna hojik panduna leiri matam chana foreigner issue gi warosin purakhaudabadi awang nungpok asi mireibak macha singna paisin khragani maram aduna center amasung state government issue asigi matangda warosin puraknaba thuba matamda thabak paikhatsi awang nungpokki maraibakti awang nungpokki praja singna lepchagadabani Northeast Region Student Union All Assam Student Union All Assam Gun Parishad na Prime Minister Indira Gandhi matamgi 1983 gi February thada pangthokpa Assembly mikhal boycott tauki boycott mamangda ayamba luchingmasing fajinduna jail da leiki fibam na yadabadagi mahak masana active president vice president NESU gi thodang lawki Prime Minister na unasi harabasu unakide NESU amasung NESU gi luchingba orambasing CM Union Minister MP amasung MLA oramba amadi hauji oriba kaya leirabasu foreigner issue gi matangda warusin amata purokpa ngamdre foreigner issue asi India gi issue ni maram aduna awang nungpokta ILP chanahanba NRC tawba agreement sing thabak ton thokpa amasung lamdam sibu autonomy pibana warusin purakani haidi Iran amasung US na ani suba round gi wari sanaba loisin United States amasung Iran gi marakta ani suba round gi wari sanaba loisin hiramasigi matangda Iran gi foreign minister Abbas Araghchi na hai Maruiba wafam kaya puthoktuna khanakibaga loinana athuba matamda yanaba purakpagi fibamda leire adum oinamag yasinaba puraknaba honabada matam kharadi changkhigani atopa report amagi matung inadi Oman amasung Iran gi mihut kangbu sing leiriba building aduda America gi mihut kangbu changkhide hari amaromda Iran gi supreme leader Ayatollah Khamenei na social media platform X ki khudangda US President Donald Trump da akanba wafam thamkre America na sanglaba chahi nifuga tarit akhanaba thaurang kaya lokhalabasu Iran da akaiba mata thohanba ngamdri matung tarakpada Islamic Republic asida akaiba matapiba ngamloi Trump nadi Iran da lengak pariba Meeoi sing sindoklaba matamda mapungfana ing tapa phibam hanjilakani haina phongdokhi accident ama sire Imphal East District ki Porongpat Police Station gi manung chanba Cardinals Hospital mayada ngarang ahing pung 12 makhai tabada angoba machugi Kia Sonet car MN01A AS 8301 ama masa mathanta pukhida tasinbada car adu puthaurekiba driver leikidraba driver dugi uripok hawam dewan leikai digi maming na thingbai jam Sani Singh kunga 3 apokpa Sanjoy kawi hari Sugunu napa torbungi IDP sing mayumem da hanjuna bahona repeat natana solution amata leiroi khemchan Moirang tu wangu gi lambi numitara ga mangani gi manungda semlagani sugunu napat ki
thong hek saba loibaga IDP-sing mayum-yumda hanjunaba honari amadi torbunggi yumda changba yaba makhai yumda hanjilhalagani haina Chief Minister Yumnam Khemchana phongdokre wafam asi kumbi kendragi MLAS Premchandragi salangkhongda leiba maki mayumda pangthokiba CMY Khemchanbu taramna okpagi thoramda phongdokhibani magna hai peace natana solution amata leiroi thokiba irang asina maram oiraga community anigi marakta thajanadaba aduna maram oiraga amana amagi manakta changba ngamgadabani Manipur Santi Purakta Nungai Chaukhot Palamdam Ama Oibangamloi community anigi Meeoi sing masa masagi mayumda hanjinge haibada maram chadana thingliba si kanano haibado ekhoi punna tapna khangdok minasi haiki MLAS Premchandana haiki bada rajniti ki khenaba yenglaga amana amabu hunabagi mahutta amaga tana tikna duna awat apa yenglaga iramdam asigi chaukhot tharangi paikhanaba honaminasi haiki Thoramadu Chief Minister Yumnam Khemchan Thanga SG MLA T Rovindro Kumbi SG MLA Shanasam Premchandra Amadi DC Bishnupur Puja Elangbam na thoiba mithunglen oina saruk yaki Thoramdu nauna Chief Minister Oiglaba Yumnam Khemchan lay pareng huki natki lengyan yanduna Amadi Athen pot katuna taramna okhi North East ahanba oina CRPF ki anniversary parade pangthukadawi amisa saruk yagadawi Central Reserve Police Force CRPF na awang nongpokta ahanba oina makhoigi anniversary parade February 18 da pangthukadawi Masida Union Home Minister Amisana Chief Guest oina saruk yagani haidi ngasi pangthokiba press conference amada North Zone gi Special Director General SDG Raja Srinivas Bana hai North East CRPF na anniversary parade pangthokpa sina region asiga leinariba mari amasung santi purangna bagidamak leiriba contingent amani haiba adu ulagani pangthokadariba parade asigi mamangda DG gi parade pangthokani masigi matungda masida CRPF ki Director General GP Singana Chief Guest Oigani SDG Training Deepak Kumar gi matung ina parade asi Commandant Level Officer Pisak Dudiala na command tawgani Union Home Minister na Distinguished Civil Service Medal taruk amasung trophy mga yaw na puna award kun taruk lanthokani CRPF na primary oina deploy tawba trade ahum gi best battalion singsu trophy pigani Director General na medal humpugamatoi trophy nipan amasung citation ama lanthokani special award oina Next slide area da forward operating base singi marakta khwaidagi faba FOB da citation pigani parade animak ki thoram taruk demonstration utkani masida force singi professional effective amasung operation tawbai mi eng sing miyam da utkani haina SDG training na makhatana phongdokhi